ngasi day 21 gi market close se kamaina tawgi habile yengasi akoina video ahan bada mamangi se ki hek mamang thakar video da ina nenagre amna dude sida trail line am phum tawe trail line dugi mathakta candle 15 minute ki candle the green candle amana ke gumba sustain tawraga lai taragadi hariba green candle dugi matung ina akoina price action jenglaga buy gi area thigane haina su video de da ina pan ki ko ado huji yeng la sina si date 21 gi market howdi ro ko gi manong da kai mathau togi ge habdam tang happy yeng asi ko ren sam gi manong da horok padagi na market he ho padagi na lora pho ta ren sam gi manong da market se lai matam da huji kai doge he matam da hairi ba sigi area je sigi jaga je da market je hanjan thenge aina huji line tori ba jaga je sigi man jaga je market je hanjan thenge plus trail line ji mathak ta green candle amana 15 minutes ki green candle amana close torpa matam da madu sustain tawga lai taragadi akoina buy tawgi ama yengani haiduna video de haike volume haitare ko volume price transaction tawgi volume gi area singse sigi area singsi jo akoina yam thina section nei senagadam sidagi upside de cross tawgraba adum break out thokani ko adi downside de cross tawgraba downside de dum break out ama lakani aduna khoi jik yeng si ko baro makhai hi matung da jik doge ham sigi jaga je khoi crossing su to ngam dana lairamba pot to hajik loyam dai da market loyam dai gi moment khara da sida bullish pin barama ko bullish pin barama hajik sida form to sele adu yam form to matam ya khoi na khangdu je kaina matam sigi moving average sigi moving average amalai ko adegi moving average amalai plus sida sigi volume area jigi jaga jine sigi sida lairiba volume area am lai ko sigi jaga sida form to khlai ne ba taw plus kai to ham ta moving average ki manak ta ne aduna akhone candle ama form to gon da kari to ham ta magi location jam important oy aduna sigi bullish film bar ama ura amnina akhone khang manga me steady kitang da predict to ngam ne oh sida moving average ki manak ta candle green adusu positive oy candle green nama form to khle plus area si moving average ki area am jo area sida lairiba mahana gi mamangi market chakhi area gi volume gi thai mahana ke doge ham tam da magi bullish pin bar ama form to khlak padigi market se hekta thingowa nang hoda bi da caption gi kaaki aduga market loram direct tang halamaga market solution gi sini ngasi gi date 21 gi market na toiba thabak se hayeng day 22 da lakada market ki matang da mu habetang chop am kari oi pa yage habeda habetang yeng chika sida kai gum give up choi da hanga ba market sina kai gum market sina choi da give up choi give up hek la 40000 something point mana loi chaliba 40000 di point cham or chani give up hek la market che doi di halakane ba kitang da ju halakini market samaina kitang da ju halangani hala matung da kara wai da panbe yai sigi area se ma panbe yai aduga sigi area se sida ju panbe ya ba chance sigi area je panbe ahum je area ahum sida pannabagi ahambagi machak thirakane thirakani adu kai market samaina haningre halakana swa utang kitang halamaga amuk samaina magi hanagi haije thugairaga chatkhiba taraba adi chatkita di market sum tamna samaina ka gi su ya ntragana market samaina hala amani hala kana market samaina chalani samaina chala range samagi mong volatile oirega chape maramdi karigino hamatam da ngasigi market loisilakwa matam da bank nifty gi loyakwa matam da move ama lakre phajaba move ama lakre hai laiba move sigi matu ina hoji kai doge hamatam da sida position lawramba move sida position yawgi ba kangu singdina sigi market sida swai da hek kai ma geba opening ama hek tawta de mo khoi si je position je mo exit tawna honara kaneba natraga na position hena hapchana ba hona pa matam da market je volatile oibe abagi chances yam thina wangna layaba date 22 gi market se aduna huji yengasi kaigumba akoina chum sigi post gap down the opening to elo suppose gap down opening na ta flat opening to elo je doi taraga di market sina sida laiba range sida laiba volume gi range sama laije sigi area je cross to gi ta di cross to raga tawgi chat ki ta di downside ta khral lakane ba lakpo matam da market se kada open be ya hai da 39100 chai open be ya ba gi chan samthina wangna le adu yeng se market asidi kanam tana chu chapchane accurate predict to bodi ngamoi
ngasiwogda phawre hairena lairiba mayam amatuna market che hayengdi market samaina chala samai loigini aduga hangchina market samain torga sumaina muk lakani haibaje ngasiwogda kanamtana ju predict tawung ngamai but kaidoge hamta market che horaba matungda price action gi matengna maji kadawaida panba yai haibagi probability adumadi akhona predict tawbagi yabagi way delay but market ta hayeng samaina hit toroga samaina chen gani haibagi akhona ohenbe yaba certainty do adudi puthoko sungamai aduna market asidi kaidoge hamta akhona probability da chatkadamni certainty da chatloidabani si wo oibe yai si wo oidaba yai haibage akhoi calculation do adugi matungda chatpai wani plus akhona risk se fully maintain tawbam change risk se fully maintain tawdragadi kaidoge hamta akhoi always market changakpa matamda adum paisa manganga tokhane ngasigi video asi matang ashaida losinjare